nupi amaga yam nungaina wari sanaba hainaba laiwa khara taki ko ngasi dia nupai hoi gi putsi da nupi amaji am darga ta ha je khoi lama khangi ko sigi nupi je khoi na fajana wari sanara kanda khoi isa gi nupi oira kadone ko ado ngasi gi video je da nupi ama kamaina yam nungaina wari sanagani habdo ai hajar ke ko sigi wari ku sana di sanara ga nupi ama koi gro ko aduna phagi natte munna tasalo ko hauja laje dum aha boina ko boring chu wari sana ga no ba haibidi akoina question ga hangwa matam ne as kai dawri ge nang di kai lam dagi no na china naw na kaya no ka ne sigu ma small talk se yari ge sung taw to bi go no ko adu gi soro noibani na chana ga da ba noibani na common na wari sana ba ya topic amoina putho ba nang na sigi topic jina karam boy ga ni nang na sana karam ba topic pam jagi do oina taw ba ai ge na self improvement gi yam pa me ko adu self improvement gi je na kano gi gym sana ba gi mata adagi di ai gi sona ka da journal to gi mata sigu ma ji ta se na kitang de ba nupi gori sana ko matam da ko aduna khwai dagi chana ba ha ga di love ki mata ji yam tina chana bane adagi na sana sa gi goals ki mata sigu ma yam tina chana ra ko ne ko love ki mata ha bi da chum hango ba nang je nupa kamain to buno nupa gi mata da kamain khali nupa ji karam ka da luhong ge na khali ka sigu mo question na hang ba sigi je yam tina ne open ended questions ko ba haidi yes natraga no na khumba ya da ba kai usmana haire haji ne ai sei kun manga da oine hominge sei kun thra da oina honinge harjeba adu re nangi opinion ama satlang no pisalaga magi opinion ama hangoba kwai first nangi opinion hana pisalo sei kun manga da hongji de angang on mandra or sei kun thra da hongji khar ari bi oina oidra ne adu kai giro nang smaina hongi khali je na oina hangba open ended questions na jaba yes natraga no na oina lotion ba question na taba mangon da oina explain to ba ba gi question je smaina ne pisalo ba sigi matam ji da ne ko ai ngon da nang na hange ha ji ne star san nang na self improvement gi journey je changi je ka mai no na aina ai karo de smaina to ga taklang lotion la ro ai ngon da ai ni isana pamja ba ga oira ni phajane explain to ka ne ba sigi je nang gi nupi ji da gi nang na khangto pom ji jange ko ma je ga mo oza oire ha ji ne oza oire ji nang na hangbe ya ko nang oza oire je nang han thai da gi pamja pro ka mai to bu no na tasing na ma na pamja po oira ba or oiram dra ba adu ma na phajane explain to ka ne ba smaina oina to bi ko adu yari ge ne ba ni gi conversation je boring chu han da ba boring chu ro po ji na karam ga chu ro ka ni nang na sa kai dauri ge adi kai jang ja ge singu ma hangala ko ma da compulsory boring chu ro ka ne ko adu na nang na to da ba je topic amagi maram de ta wari sana ba love ki mata yam thi nungai ba ne nupi ge wari sana je moi na jam pam ja ba ne ko love ki da ai ne hang ba le ko sma hange ko nupi da nang je kai ko ma ne ko ꯊꯕꯛ ꯀꯩꯝꯇ ꯇꯧꯅꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯅꯉꯣꯟꯗ ꯊꯕꯛ ꯀꯩꯝ ꯇꯧꯅꯣ ꯅꯉꯣꯟꯗ ꯁꯦꯜꯐ ꯔꯦꯁꯄꯦꯛꯇꯤ ꯐꯖꯅ ꯄꯤꯕꯤꯔꯒꯦ ꯅꯉꯣꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯣꯏꯅꯁꯨ ꯐ꯭रीꯗꯝ ꯄꯤꯕꯤꯔꯒꯦ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯑꯋꯥꯕ ꯑꯝꯇ ꯄꯤꯔꯣꯏ ꯅꯪ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯂꯩꯔꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤꯅ ꯁꯤꯗ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯒꯗꯣ ꯌꯦꯡꯉꯣꯕ ꯃꯣꯏ ꯊꯣꯛꯄ ꯑꯃꯗꯤ ꯈꯨꯝꯃꯛꯀꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯃꯁꯥꯁꯤꯗ ꯇꯛ ꯂꯥꯎꯅꯅꯦ ꯂꯩꯅꯤ ꯂꯩꯔꯣꯏ ꯑꯗꯨꯈꯛ ꯅꯠꯇꯦꯕ ꯈꯨꯝꯃꯛꯀꯗꯣꯏꯁꯦ ꯂꯩꯅꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩ ꯐꯠꯇꯦꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯃꯣꯏꯒꯤ ꯃꯁꯥꯗꯒꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯅꯪꯅ ꯅꯨꯡꯁꯤꯈꯠꯂꯛꯄ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯅꯣꯏꯕꯥꯅꯤ ꯆꯥꯅꯩ ꯆꯥꯅꯗꯦꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯈꯪꯉꯛꯀꯅꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯑꯅꯤꯀꯣ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯑꯅꯦꯕ ꯅꯣꯏꯕꯥꯅꯤꯒꯤ ꯏꯟꯇꯔꯦꯛꯁꯟꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯍꯜꯂꯅꯤ ꯑꯗꯨꯒ ꯖꯦꯟꯌꯨꯏꯟ ꯑꯣꯏꯕ ꯀꯅꯦꯛꯁꯟ ꯑꯃ ꯕꯤꯜ ꯇꯧꯕ ꯉꯝꯒꯅꯦꯕ ꯃꯔꯝꯗꯤ ꯅꯣꯏꯕꯥꯅꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯅꯔꯕꯅꯤ나 ꯅꯣꯏꯕꯥꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝꯅꯦ ꯑꯗꯨ ꯂꯥꯞꯅ ꯊꯝꯒꯣꯕ ꯑꯗꯨ ꯀꯣꯟꯅ ꯑꯣꯏꯅ ꯈꯪꯖꯔꯛꯀꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯑꯍꯥꯟꯕꯗ ꯑꯗꯨꯗꯒꯤ ꯍꯧꯕꯤꯒꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯕ ꯏꯟꯇꯔꯦꯛꯁꯟ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯏꯕꯥꯅꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯅꯣ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕ ꯃꯤꯅꯣꯁꯦ ꯈꯪꯅꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅꯦꯀꯣ ꯗꯣꯟ ꯄꯨꯠ ꯍꯔ ꯏꯟ ꯄꯦꯗꯦꯁꯇ꯭ꯔꯦꯜ ꯍꯥꯏꯕ ꯅꯪꯒ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯈꯟꯕꯤꯒꯅꯣꯕ ꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯀꯃꯟ ꯑꯣꯏꯅ ꯇꯧꯕ ꯃꯤꯁꯇꯦꯛꯅꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦ ꯅꯨꯄꯤ ꯈꯤꯇꯪ ꯐꯖꯕ ꯑꯃꯒ ꯁꯥꯟꯅꯕꯁꯦꯀꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯁꯦ ꯃꯉꯥꯏꯔꯦ ꯃꯣꯏꯁꯦꯀꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯕ ꯃꯤꯅꯦꯅ ꯈꯜꯂꯒ ꯑꯩꯅ ꯇ꯭ꯔꯤꯠ ꯇꯧꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗ ꯇꯧꯔꯒꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤꯁꯤꯅ ꯌꯥꯔꯣꯏ ꯅꯪꯒ ꯐꯖꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯥꯒꯠꯄ ꯉꯝꯃꯣꯏꯕꯀꯣ ꯌꯦꯡꯉꯣꯕ ꯅꯪ ꯑꯃ ꯍꯥꯏꯕꯤꯒꯦꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯕꯅꯦꯕ ꯁꯤꯒꯤꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯈꯛ ꯅꯠꯇꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯤꯁꯦ ꯃꯟꯇ꯭ꯔꯤꯕꯨ ꯑꯣꯏꯔꯣ ꯑꯦꯝ ꯑꯦꯜ ꯑꯦꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯤ ꯑꯃ ꯍꯥꯏꯒꯦꯕ ꯅꯪꯅ ꯂꯦꯚꯦꯜꯁꯦ ꯃꯤ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤ ꯑꯃꯁꯦꯀꯣ ꯀꯃꯥꯏꯅ ꯂꯣꯏꯅꯒꯦ ꯌꯦꯡꯉꯣꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯤꯊꯤꯒꯤ ꯔꯨꯝꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯂꯣꯏꯅꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯆꯨꯝꯃꯝꯒꯅꯤ ꯌꯦꯡꯉꯨꯀꯣ ꯅ ꯗꯥꯛꯇꯔꯅ ꯑꯃꯨꯛ ꯑꯃ ꯃꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯗꯁꯨ ꯂꯣꯏꯅꯔꯝꯕ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯟꯕ ꯃꯤꯁꯦꯀꯣ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯌꯦꯅ ꯈꯟꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯅꯣꯔꯃꯦꯜ ꯂꯣꯏꯅꯗꯕꯅꯦꯕ ꯀꯤꯊꯤꯒꯤ ꯔꯨꯝ ꯂꯣꯏꯅꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯅꯨꯄꯤꯗ ꯇꯧꯁꯜꯂꯕ ꯅꯨꯄꯤꯅ ꯁꯨꯡꯄꯥꯝ ꯄꯥꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯅꯨꯄꯤꯗꯤ ꯈꯪꯕꯤꯌꯣꯕꯀꯣ ꯃꯉꯣꯟꯗꯒꯤ ꯍꯟꯊꯕ ꯅꯨꯄꯥ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥꯁꯤꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯁꯤ ꯅꯦꯆꯔꯦꯜꯂꯤ ꯅꯪ ꯃꯉꯣꯟꯗ ꯁꯥꯎꯔꯤꯁꯦ ꯑꯁ ꯅꯨꯄꯤꯗꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯑꯗꯨ ꯅꯪ ꯒꯙꯥ ꯀꯧꯔꯅꯤ ꯅꯪ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯔ ꯂꯩꯔꯒꯗꯤ ꯁꯤ ꯅꯦꯆꯔꯦꯜꯅꯦꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯅꯁꯥꯅꯇꯣꯝꯗ ꯑꯦꯛ ꯇꯧꯖꯧꯕ ꯅꯨꯄꯤꯁꯦꯀꯣ ꯅꯪꯅ
ꯃꯉꯣꯟꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯕꯅꯤꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯅꯪꯁꯨ ꯑꯗꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯕ ꯃꯉꯣꯟꯗꯒ ꯃꯔꯩꯒ ꯁꯨꯡꯌꯦ ꯌꯦꯠꯄꯤꯗꯕ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯒ ꯑꯗꯨꯝ ꯑꯁ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯀꯥꯏꯅꯒ ꯃꯥꯅ ꯅꯪꯅꯒ ꯍꯥꯏꯔꯤꯁꯦ ꯗ꯭ꯔꯦꯁ ꯀꯥꯝꯕ ꯈꯣꯠꯄꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦ ꯀꯥꯝꯍꯟꯅꯤꯡꯗꯦꯒ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨ ꯑꯗꯥ ꯑꯁ ꯗ꯭ꯔꯦꯁꯀꯤꯕꯨ ꯀꯩꯗꯧꯔꯒꯦ ꯀ꯭ꯂꯤꯕꯦꯖ ꯎꯠꯀꯦꯔꯥ ꯀꯩꯗꯧꯒꯦ ꯁ꯭ꯀꯤꯟꯅꯤ ꯀꯩꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯗꯣ ꯀꯥꯏꯅ ꯅꯪ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯗꯦꯕꯀꯣ ꯅꯪ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯀꯩꯝꯇ ꯀꯤꯒꯅꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯕꯅꯦꯅ ꯈꯜꯂꯒ ꯂꯩꯒꯅꯣꯕ ꯖꯁ ꯅꯣꯔꯃꯦꯜ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒꯤ ꯇꯥꯏꯞꯇ ꯇ꯭ꯔꯤꯠ ꯇꯧꯕꯤꯌꯣꯕ ꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯉ ꯂꯋꯥꯏ ꯅꯨꯄꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯈꯨꯄꯥꯛ ꯊꯥꯔꯛꯄ꯭ꯔꯕ ꯈꯪꯄꯣꯠꯇꯦꯕ ꯃꯉꯣꯟꯗ ꯔꯦꯁꯄꯦꯛꯇꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯃꯉꯣꯟꯗꯗꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯒꯅꯣꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯒꯤ ꯃꯑꯣꯡꯗꯗꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯅꯦ ꯅꯪ ꯃꯥꯁꯦ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯁꯨ ꯑꯃꯨꯛ ꯍꯣꯠꯅꯒꯅꯣꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯗ꯭ꯔꯦꯁ ꯀꯥꯝꯕꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯁꯦꯕ ꯅꯪꯅ ꯑꯦꯁ ꯃꯥꯅ ꯌꯥꯔꯛꯅꯕꯅꯦ ꯀꯥꯏꯅꯒ ꯅꯪ ꯅꯁꯥꯅꯇꯣꯝꯇ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯣ ꯗ꯭ꯔꯦꯁ ꯀꯥꯝꯕ ꯐꯠꯇꯦꯅ ꯈꯟꯕ ꯄꯣꯠꯇꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯑꯗꯨꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯁꯦ ꯅꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯦꯞꯆꯕ ꯉꯝꯗꯕ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯖꯅ ꯈꯪꯖꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯈꯤꯅꯦꯕ ꯃꯥꯅ ꯑꯗꯨꯗꯤ ꯅꯪ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯔꯝꯃꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯥꯡꯒꯤꯅꯦꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯅꯪ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯑꯗꯨꯝ ꯂꯦꯡꯗꯕꯤꯗ ꯂꯩꯕꯤꯌꯣꯕ ꯅꯨꯄꯤꯒꯩꯅ ꯌꯥꯝ ꯊꯤꯅ ꯇꯦꯁꯁꯨ ꯇꯧꯔꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅꯀꯣ ꯑꯁ ꯀꯩꯅꯣꯝꯃ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯏꯁ ꯅꯪ ꯍꯥꯏꯗꯣ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗꯕ ꯅꯠꯇꯦꯅ ꯆꯨꯝꯃꯦꯕ ꯃꯣꯏꯅ ꯂꯥꯜꯂꯦꯅ ꯍꯥꯏꯔꯛꯄꯗꯣ ꯃꯔꯩꯒ ꯌꯦꯠꯅꯗꯅ ꯆꯨꯝꯃꯦ ꯈꯣꯠꯂꯦꯅ ꯅꯪꯒ ꯑꯥꯔꯒꯨꯃꯦꯟꯒ ꯇꯧꯔꯒ ꯃꯦꯁꯦꯖꯇ ꯇꯞꯇꯥꯏꯅ ꯏꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯣ ꯐꯔꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯀꯟꯚꯔꯁꯦꯁꯟꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯏꯅ ꯁꯦꯝꯗꯣꯔꯛꯄꯅꯦ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕꯗ ꯇꯦꯁꯇꯤ ꯇꯧꯒꯅꯦꯕ ꯅꯨꯄꯤꯈꯩꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯇꯦꯁ ꯇꯧꯒꯅꯦꯕ ꯁꯤ ꯅꯨꯄꯥꯁꯦ ꯃꯁꯥꯒꯤ ꯗꯤꯁꯤꯖꯟꯁꯦ ꯃꯁꯥꯅ ꯐꯖꯅ ꯂꯦꯞꯆꯕ ꯉꯝꯕ꯭ꯔꯥ ꯃꯁꯥꯗꯤ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯖꯕ꯭ꯔꯥꯅ ꯃꯣꯏ ꯌꯥꯝ ꯊꯤꯅ ꯇꯦꯁ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪꯅꯅꯦ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯖꯩꯅ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯄꯅꯦꯕ ꯇꯦꯁ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨꯀꯣ ꯀꯝꯄꯜꯁꯔꯤ ꯇꯦꯁ ꯇꯧꯔ ꯑꯗꯨꯝꯁꯨ ꯇꯦꯁ ꯇꯧꯔ ꯂꯩꯒꯅꯤ ꯇꯦꯁ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗ ꯈꯛ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯣꯏꯅꯔꯛꯑꯁꯨ ꯇꯦꯁ ꯇꯧꯔꯒ ꯂꯩꯒꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯅꯦ ꯂꯣꯏꯁꯜꯂꯣꯕ ꯅꯪꯅ ꯍꯥꯟꯅ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯅꯨꯄꯤ ꯑꯃꯒ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯄ ꯌꯥꯝ ꯊꯤꯅ ꯄꯤꯛ ꯃꯣꯃꯦꯟ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯦꯕ ꯁꯤꯃꯗꯤ ꯅꯪꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯈꯪꯒꯅꯦꯕ ꯅꯣꯏꯕꯥꯅꯤ ꯀꯟꯚꯔꯖꯦꯁꯟꯁꯦ ꯃꯥꯅꯒꯁꯨ ꯐꯖꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯅꯪꯅꯁꯨ ꯐꯖꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔ ꯂꯩꯔꯒꯗꯤꯅꯦ ꯀꯝꯄꯜꯁꯔꯤ ꯕꯣꯔꯤꯡ ꯂꯣꯝꯗ ꯂꯥꯛꯀꯅꯦꯕ ꯕꯣꯔꯤꯡ ꯂꯣꯝꯗ ꯂꯥꯛꯇꯣꯏꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯉꯁꯥꯏꯒꯤ ꯇꯣꯄꯤꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯅꯦꯕ ꯇꯣꯄꯤꯛꯁꯦ ꯀꯝꯄꯜꯁꯔꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤꯀꯣ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯦꯕ ꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯅꯪꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯀꯩꯗꯧꯔꯤꯒꯦ ꯑꯗꯩꯗꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨ ꯑꯗꯥ ꯅꯣꯏꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯩ ꯀꯩ ꯊꯣꯡꯉꯤꯅꯣ ꯅꯣꯏ ꯀꯅꯥꯅ ꯊꯣꯡꯒꯦ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯁꯤꯒꯨꯝꯕꯗ ꯂꯥꯛꯄ ꯃꯇꯝꯗꯒꯤꯗꯤ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯀꯟꯚꯔꯖꯦꯁꯟꯗꯣ ꯕꯣꯔꯤꯡ ꯂꯣꯝꯗ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯔꯒꯗꯤ ꯄꯤꯛ ꯃꯨꯃꯦꯟ ꯑꯣꯏꯔꯛꯄꯗ ꯅꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯦ ꯁꯤꯗ ꯑꯣꯏꯅ ꯅꯪꯅꯅꯦ ꯑꯣ ꯐꯔꯦ ꯏꯕꯥꯅꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦꯅ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯣꯕ ꯅꯪꯅ ꯀꯩꯒꯨꯝꯕ ꯕꯣꯔꯤꯡ ꯆꯨꯕ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯒꯗꯤꯅꯦ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯅꯨꯄꯤꯁꯦ ꯅꯪ ꯃꯈꯥ ꯆꯠꯊꯔ ꯂꯩꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯔꯤꯡ ꯆꯨꯕ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯗꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯕꯤꯒꯅꯣ ꯍꯥꯏꯁꯦ ꯑꯩꯅꯅꯦ ꯅꯨꯡꯇꯤꯖꯥꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯌꯥꯏꯑꯕ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯆꯪꯉꯤ ꯅꯪꯅ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯌꯥꯏꯀꯣ ꯀꯩꯝ ꯀꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯃꯥꯅ ꯍꯥꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯤꯒꯩ ꯅꯪꯅ ꯊꯥꯔꯨꯅꯨ ꯑꯗꯨꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯇꯣꯄꯤꯛ ꯑꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯌꯣꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯣꯔ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯦ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯁꯦꯖꯁꯦ ꯊꯥꯅꯕꯤꯔꯨꯅꯣꯕ ꯀꯣꯏꯅꯔꯛꯄꯒꯤꯗꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯀꯣꯏꯅꯔꯀꯥꯟꯗꯗꯤ ꯊꯥꯅꯗꯕ ꯌꯥꯔꯣꯏ ꯀꯣꯏꯅꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯈꯠꯄ ꯑꯃꯁꯨ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯁꯤꯅꯦ ꯃꯦꯁꯦꯖꯁꯦ ꯊꯥꯅꯕꯁꯦ ꯃꯉꯣꯟꯗ ꯃꯦꯁꯦꯖꯁꯦ ꯊꯥꯍꯧꯗ꯭ꯔꯒꯗꯤ ꯃꯥꯅ ꯀꯝꯄꯜꯁꯔꯤ ꯀꯥꯎꯊꯣꯛꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯊꯥꯅꯍꯧꯕꯅ ꯐꯩꯌꯦꯅ ꯅꯠꯇꯦ ꯊꯥꯖꯕꯤꯌꯨ ꯊꯥꯅꯗꯕꯁꯦ ꯃꯦꯁꯦꯖ ꯊꯥꯅꯗꯕꯁꯤꯅ ꯍꯦꯟꯅ ꯅꯪꯁꯦ ꯃꯤꯁ ꯇꯧꯕ ꯍꯦꯟꯗꯣꯏꯅꯦꯕ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯁꯦ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯅꯪꯁꯦ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯔꯒ ꯀꯩ ꯇꯧꯔ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯅꯪꯁꯦ ꯈꯜꯂꯤꯈꯩꯅꯦ ꯅꯪꯁꯦ ꯅꯨꯡꯁꯤꯕꯒ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦ ꯅꯪꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯁꯤ ꯍꯥꯏꯅ ꯅꯪ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯀꯣ ꯃꯦꯁꯦꯖꯁꯦ ꯁꯨꯡꯊꯥ ꯊꯥꯎꯔꯅꯨ ꯅꯪ ꯊꯥꯅꯅꯤꯡꯉꯒꯁꯨ ꯃꯔꯝ ꯂꯩꯔꯒꯁꯨ ꯃꯉꯣꯟꯗ ꯃꯤꯁ ꯇꯧꯍꯟꯅꯕꯅꯤꯅ ꯅꯪꯅ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯊꯥꯅꯔꯨꯗ꯭ꯔꯒꯗꯤ ꯕꯥꯏ ꯄꯤꯔꯝꯕꯅꯤ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯅꯨꯄꯥ ꯑꯇꯣꯞꯄꯕꯨ ꯀꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯣꯏꯔꯣ ꯍꯞꯇꯥ ꯑꯃ ꯑꯣꯏꯔꯣ ꯃꯦꯁꯦꯖ ꯊꯥꯅꯗꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪ ꯑꯗꯨꯝ ꯅꯪꯒꯤ ꯀꯟꯚꯔꯖꯦꯁꯟꯗꯣ ꯀꯝꯄꯜꯁꯔꯤ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯅꯒ ꯅꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯔꯝꯃꯒꯗꯤ ꯃꯥꯅꯕꯨ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯀꯣ ꯖꯁ ꯕꯤ ꯌꯣꯔ ꯁꯦꯜꯐ ꯅꯪ ꯅꯁꯥ ꯑꯗꯨꯝ ꯑꯣꯏꯖꯧꯕ ꯉꯁꯥꯏꯒꯤꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯏꯝꯄ꯭ꯔꯦꯁ ꯇꯧꯒꯅꯣꯕꯀꯣ ꯅꯪ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯧ ꯑꯗꯩ ꯅꯪ ꯅꯁꯥꯁꯦ ꯐꯦꯛ ꯑꯣꯏꯍꯟꯒꯅꯣꯕ ꯅꯨꯄꯤꯅ ꯌꯥꯝ ꯑꯁ ꯈꯪꯗꯦ ꯅꯨꯄꯤꯁꯦꯀꯣ ꯅꯣꯏ ꯄꯪꯕ ꯃꯥꯟꯕꯅꯦ ꯌꯥꯝ ꯊꯤꯅ ꯁꯤꯡꯕꯅꯤꯀꯣ ꯌꯥꯝ ꯊꯤꯅꯅꯦ ꯃꯣꯏꯒ
consciously ꯅꯠꯇ꯭ꯔꯒꯁꯨꯅꯦ subconsciously ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅꯦꯕ ꯑꯩꯈꯣꯏꯒꯤ subtle ꯑꯣꯏꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ fake ꯑꯣꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯨꯄꯤꯗ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯨꯄꯤꯈꯩꯅ ꯐꯅ ꯁꯥꯖꯟꯅꯔꯒꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯣꯏ ꯁꯤ ꯍꯥꯏꯅ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯆꯤꯠ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅꯅꯣ ꯂꯣꯏ ꯈꯪꯉꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤꯗꯨꯅ ꯃꯔꯩꯅ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒꯠ ꯐꯤꯂꯤꯡ ꯑꯅ ꯑꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯈꯪꯕꯅꯦꯕ ꯁꯤꯒꯤꯁꯦ ꯅꯨꯄꯥꯗꯅꯦ ꯅꯨꯄꯤꯗ ꯀꯩꯗꯧꯅꯨꯡꯗ ꯐꯦꯛ ꯑꯣꯏꯒꯅꯣ ꯅꯪ ꯅꯁꯥꯁꯦ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯁꯇꯤ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯝꯒꯅꯦꯕ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯇꯣꯝꯕ ꯈꯪꯗꯦ ꯆꯥꯎꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯣꯏꯅ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯂꯩꯒꯅꯣꯕ ꯅꯉꯣꯟꯗ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯇꯕ ꯃꯤꯅꯤ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯒꯅꯣꯕ ꯅꯪꯁꯦ ꯂꯥꯏꯔꯕ ꯃꯤꯅꯤ ꯍꯥꯏꯔꯁꯤꯅ ꯂꯥꯏꯔꯕ ꯁꯥꯒꯅꯣꯕ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯒꯅꯣꯕ ꯅꯪ ꯑꯗꯨꯝ ꯂꯥꯏꯔꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯐ꯭ꯂꯣꯁꯇꯨ ꯎꯠꯊꯣꯛꯄꯤꯌꯣꯕ ꯁꯤꯒꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯔꯛꯀꯅꯦꯕ ꯅꯪꯁꯦ ꯖꯦꯅ꯭ꯌꯨꯟ ꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤꯃ ꯈꯪꯉꯛꯀꯅꯦꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯐꯦꯛ ꯑꯣꯏꯕꯀꯣ ꯅꯪꯁꯦ ꯁꯥꯖꯟꯅꯕ ꯅꯨꯄꯥ ꯑꯃꯅꯦ ꯍꯥꯏꯔꯒꯗꯤ ꯑꯁ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯄꯨꯔꯥ ꯃꯥꯡꯉꯤꯅꯦ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯤꯅꯦꯕ ꯊꯥꯖꯕ ꯂꯩꯇ꯭ꯔꯒꯗꯤ ꯅꯣꯏꯕꯥꯅꯤ ꯑꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯁꯨ ꯁꯥꯒꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥꯁꯦ just be yourself ꯑꯗꯨꯒ just be yourself ꯍꯥꯏꯔꯅꯀꯣ ꯅꯪ ꯍꯟꯊꯅ ꯑꯃꯨꯛꯇꯤ ꯈꯟꯖꯒꯅꯣꯕ ꯅꯪ ꯑꯁ ꯑꯩꯁꯦ ꯁꯛ ꯌꯥꯝ ꯊꯤꯔ ꯄꯣꯛꯂꯛꯑꯕꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯗ ꯇꯥꯏꯅꯒꯗꯕꯅꯤꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯥꯏꯔꯔꯦ ꯑꯗꯨꯗꯤꯅꯦꯀꯣ ꯑꯩ ꯅꯉꯣꯟꯗ ꯂꯥꯏꯔꯕꯗꯣ ꯁꯣꯗꯤ ꯇꯧꯊꯣꯛ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯕꯤꯂꯤꯇꯜ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯍꯟꯊꯔꯗꯤ ꯑꯃꯨꯛ ꯌꯦꯡꯖꯒꯅꯣꯕ ꯑꯩ ꯂꯥꯏꯔꯔꯦ ꯑꯗꯣ ꯑꯩ ꯀꯩꯗꯧꯒꯦ ꯑꯩ ꯄꯩꯁꯥ ꯄꯥꯏꯒꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯂꯥꯏꯔꯔꯦ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩ ꯁꯛ ꯊꯤꯖꯤꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯖꯤꯝꯒ ꯁꯥꯟꯅꯗꯅ ꯏꯁꯥ ꯐꯒꯠꯅꯕ ꯑꯣꯏꯅꯔꯦ ꯁꯛꯀꯤꯗꯤ ꯄꯥꯛ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯔꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯔꯕꯅꯤ ꯁꯤꯇꯥꯐꯤꯜꯒꯤ ꯐꯦꯁ ꯋꯥꯁ ꯇꯩꯔꯕꯅꯤ ꯁꯤꯖꯤꯟꯅꯔꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯐ꯭ꯂꯣꯁꯇꯣ ꯂꯩꯌꯦꯅꯦ ꯍꯥꯏꯕꯗꯤ ꯎꯠꯂꯣꯕꯀꯣ ꯑꯗꯨꯒ ꯅꯪꯁꯦ ꯑꯃꯨꯛ ꯏꯝꯄ꯭ꯔꯨቭ ꯇꯧꯒꯦꯅ ꯈꯪꯍꯜꯂꯣꯕ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯠꯇꯕꯤꯗ ꯅꯪꯅꯅꯦ ꯅꯪꯒꯤ ꯁꯥꯖꯟꯅꯕ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕꯗꯤ ꯌꯥꯝꯗꯤ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯡꯀꯨꯏ ꯆꯠꯇꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯥꯖꯟꯅꯩ ꯅꯨꯄꯤꯗ ꯊꯕꯛ ꯇꯧꯔꯤꯅꯦ ꯈꯣꯠꯂꯤꯅꯦꯒ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯏ ꯆꯠꯇꯅ ꯂꯩꯊꯣꯛꯄ ꯁꯤꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯈꯪꯉꯛꯄꯅꯦ ꯑꯃꯨꯛꯇꯪ ꯈꯪꯉꯤꯕ ꯃꯇꯝꯗ ꯅꯪ ꯊꯥꯖꯕ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯦꯕꯀꯣ ꯑꯗꯨꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯈꯣꯠꯄ ꯃꯇꯝꯗ just be yourself ꯅꯨꯄꯤꯗ ꯐꯦꯛ ꯑꯣꯏꯕ ꯁꯨꯡꯑꯣꯏ ꯑꯣꯏꯍꯟꯒꯅꯨꯕꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯣꯔꯤꯡ ꯆꯨꯍꯟꯒꯅꯣꯕꯀꯣ ꯑꯗꯨꯒ ꯀꯃꯟ ꯑꯣꯏꯕ ꯅꯣꯏꯕꯥꯅꯤꯒꯤ ꯇꯣꯄꯤꯛ ꯄꯨꯊꯣꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯑꯣꯄꯟ ꯑꯦꯟꯗꯦड ꯀꯣꯏꯁꯟꯁ ꯑꯣꯏꯅ ꯌꯥꯝ ꯍꯪꯕꯤꯌꯣ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯒꯣꯜꯁꯀꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣꯅꯦ ꯁꯤꯒꯤ ꯄꯥꯝꯃꯤꯁꯦ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯅꯧꯅ ꯄꯥꯝꯈꯠꯂꯛꯏꯔ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯪꯕꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯀꯝꯄꯜꯁꯔꯤ ꯃꯥꯒꯤ ꯄꯥꯝꯕꯗꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯒꯤꯁꯤꯅ ꯀꯩ ꯀꯥꯟꯅꯔꯦ ꯅꯪꯅꯒ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯅꯣꯏꯕꯥꯅꯤ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯪꯗꯣꯛꯄ ꯉꯝꯒꯅꯦꯕ ꯅꯣꯏꯕꯥꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯃꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯅꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯒꯤꯗ ꯑꯗꯨꯝ ꯇꯣꯛꯊꯣꯛꯑꯣꯕ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯀꯛꯊꯠꯂꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯣꯏꯁꯟꯕꯗꯤ ꯌꯥꯔꯕ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯗ꯭ꯔꯁꯨ ꯌꯥꯕ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯊꯕꯅꯦꯕ ꯕꯣꯔꯤꯡ ꯆꯨꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯀꯩꯅꯣ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯍꯪꯖꯜꯂꯒ ꯑꯗꯨꯒꯤꯗꯣ ꯍꯪꯉꯨꯅꯣꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯟꯚꯔꯁꯦꯁꯟꯗ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯣ ꯑꯗꯨꯗ ꯂꯣꯏꯁꯜꯂꯣꯕ ꯃꯈꯥ ꯆꯠꯊꯔꯨꯔꯅꯣꯕ ꯑꯗꯨꯒ ꯅꯪꯒ ꯅꯨꯡꯇꯤꯖꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯪꯅ ꯇꯣꯄꯤꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯁꯥꯟꯅꯕꯤꯌꯣ ꯑꯣꯔ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯥꯛꯀꯅꯤꯀꯣ ꯅꯪꯒ ꯐꯖꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯈ꯭ꯔꯒꯗꯤ ꯄ꯭ꯂꯁ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯦꯗꯦꯁꯇ꯭ꯔꯦꯜ ꯑꯃꯗ ꯊꯝꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯅꯦꯕ ꯁꯤꯅꯤ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤꯅ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯩꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯂꯦꯡꯗꯕꯤꯗ ꯂꯩꯔꯦꯅꯦ ꯃꯉꯣꯟꯗ ꯃꯔꯩꯒ ꯌꯥꯝ ꯊꯤꯅ ꯌꯦꯠꯅꯔꯁꯨ ꯅꯪꯒꯤꯗꯣ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯌꯥꯝ ꯊꯤꯅ ꯖꯁꯇꯤꯐꯥꯏ ꯇꯧꯔꯨꯅꯣ ꯑꯗꯨ ꯅꯨꯄꯤꯅ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯕꯅꯦꯕꯀꯣ ꯃꯣꯏ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯏꯅ ꯖꯁꯇꯤꯐꯥꯏ ꯇꯧꯖꯔꯛꯄꯅꯦ ꯑꯍꯥꯟꯕꯗ ꯇꯦꯁ ꯇꯧꯔꯅꯦꯕꯀꯣ ꯅꯪꯒꯤ ꯗꯤꯁꯤꯖꯟꯁꯦ ꯅꯪꯁꯦ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯖꯕ꯭ꯔꯥ ꯅꯪꯒꯤ ꯗꯤꯁꯤꯖꯟꯁꯦ ꯅꯁꯥꯅ ꯆꯠꯅꯤꯡꯅ ꯂꯦꯞꯆꯕ꯭ꯔꯥꯁꯦ ꯑꯗꯨ ꯂꯦꯞꯆꯔꯦ ꯈꯪꯕ ꯃꯇꯝꯗ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ just be yourself ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯐꯦꯛ ꯑꯣꯏꯕ ꯄꯣꯠ ꯎꯠꯄꯤꯒꯅꯣ ꯅꯪ ꯅꯁꯥꯒꯤ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯁꯣꯏ ꯁꯤꯒꯨꯝꯕꯗꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯎꯠꯄꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯁꯣꯏꯔꯤꯕ ꯖꯒꯥꯗꯨꯁꯨ ꯍꯟꯊꯔꯒ ꯉꯥꯡꯒꯅꯣ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯁꯛꯇꯤ ꯊꯤꯑꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯩ ꯑꯩ ꯏꯁꯥ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯩ ꯑꯩꯁꯦ ꯁꯛ ꯊꯤꯔꯒꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯄꯥꯏꯊꯔꯒ ꯑꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯜꯂꯛꯑꯦ ꯀꯥꯏꯅꯒ ꯅꯪꯒꯤ ꯑꯁꯣꯏꯕꯗꯣ ꯄꯟꯕ ꯃꯇꯝꯗ ꯍꯟꯊꯔꯒ ꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯒꯠꯂꯛꯅꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨꯕꯀꯣ ꯌꯥꯝ ꯊꯤꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯇ꯭ꯔꯦꯠ ꯑꯃꯅꯤꯀꯣ ꯁꯤꯒꯤꯁꯦ ꯅꯨꯄꯤꯈꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯒꯅꯤ ꯁꯤꯅꯤ ꯋꯥꯔꯤ ꯑꯩꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯐꯔꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯀꯝꯄꯜꯁꯔꯤꯅꯦ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯒꯅꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯌꯥꯏ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ